Ichino miyang Kuki nupi na mitay mataw tambada Casper amana Kuki nupi ama dom lauto wira mamare he ado Kuki nupi pun makulen yoroko ado video nungai pura ihe yang asi Kuki minai nupi me ama thok na protest to video gi mamangda Kuki noi si pause ana yang Kuki refugee singna phanam thinglusu 9 amasong 22nd Assam Rifle lokthokre duga CRPF ki battalion sing lakre hai Longjan lagi hing na mai thabado Myanmar da adumaina Kuki singse adumaina ta hat kadamni ngasi torbung da Kuki na misam da mukamuk landara ibase moi dadi Myanmar am da moi de hing na ya laga mai kha da mai chokholak podo adumaina moi chukhat laga hat pana moi gi matik chabani o hana dagi leiba Kuki oiresu hojikta lakko Kuki oiresu loina hatoni hai gare taw he Kuki loisalle he Igani haidi Bangladesh da Kuki sing leiba yadrai citizenship tagi lokthokre hojikti sandrasi oina thame sandrasi hairise phattaba mi hatpa jangli mi haibani Kuki awu ba halani haidi media Pari mom channel sibu yengbiri ba mayam puno pui kai khum nazari Kuki na huji torbung da sumaina landara iba landara iba se kanana ngakpi dori huji kana changi ge huji torbung da sukjam na kanna moina landa khota na tawre iba se huji di khar ingtha gra mare adu oira su moina adu maina landara yadi huji su moina kari mom kanna landara e khalla se ba adu idu khudak ta ngak tor se khun ngak pa kanada tare khun ngak pa kari wali khun ngak pa kari wari khun ngak pa kari chari khun ngak pa nahan gi kamai le yeb se kana pda akhoi achaw asang le ba mayam se khun ngak pa se soi be yade ai ba gi tension se u ba phang de ba khalam ngani mayam ma su khalam ngani ba adu ore su soi ba yade khun ngak pa na akhoi kan mani khun ngak pa na akhoi ngak pa ne ba se kaw thok pa mi kup mayam ma la ye ba ado khun ngak pa khangde akhoi arambai chinao khangde moina ni akhoi ngak tor ba akhoi kan dori ba se Kuki na kapa adi khun ngak pa nung sire Kuki na bom thadar adi khun ngak pa nung sire arambai chinao nung sire hana da ki su loina nung si de bi wari na te adu oiraga su value se tanja si kana yam thawang na thamya ba asagi Kuki na bunong mai kapa ba Kuki na bom kapa ba khun ngak pa gi thak se asuk yam na moi gi thak se wangkhat khe ba ne lam ba phang de khun ngak pa la de khoi hingani khun ngak pa na khoi kallani khun ngak pa na Manipur se ngak tori bani adu Kuki no mai kapa loi ki bada khun ngak pa kari chari khun ngak pa kamaina leiri khun ngak pa se ana ye yauri ba arambai chinau kamaina tauri adu tanja adu ga amuk khara kaura ania ba asini khwadi ekhoi gi asoiba asimuk asigene achauba asoiba khoi de leite asi asoiba se ekhoi leitaba taragadi asugumba asoiba se ekhoi na tawdaba taragadi ekhoi de kana guma mana matuna mama khoi sogan manga moi khun ngak pa se akhoi na asuki mate akhoi na pangan kalhan mai mathau tai arambai chinau singi akhoi na full support to bagi mathau tai adu ore gadi minai Kuki sidi loisan bada miku pharo na ibung yopa sing na haina leiriba khun ngak pa mayam na thawai na pontha oiriba amasung khun ngak pa mayam thoklai ba se asigumba Kuki minai mahik sidi loisan bada miku pharo adu tautabu ekhoi leiriba parja mayam sina khun ngak pa sigi thawna pangan oibiu khun ngak pa da ngasi tolop chana leiba nate arambai chinau tolop chana leiba nate adu oiragadi moi gi awat apa se kanana yengjanbi doino kanana usanbi doribano aduna khun ngak pa se kari no ai ba se khoi hujik ngasi amuka mung ningjang ngai aba khun ngak pa se kyamuk yam darkar tai kyamuk yam mathau tai ba se akhoi gi hingi ba thawai mami hulli ba se akhoi gi mihun se asiga khun ngak pa ga amatani ba se khanji akhoi gi thawai se khun ngak pa le ga ni akhoi thawai hoi hakchang siga thawai yaudradagi akhoi hakchang se loire ado akhoi gi thawai sina akhoi hakchang se puna loi leiri bani ado akhoi thawai se akhoi kyamuk yamna luna khalli thawai mangba yade hari ba se ado ri khun ngak pa se akhoi thawai ga chap manari bani khun ngak pa se mangba yade khun ngak pa leiraga akhoi thawai lei dori bani ba se kaumina roisi do ichino mayam hojik asumai ni Kuki singna paper myama mai thana khona akhoi gi media gi mathau ta bopose ga mai thana moina usit thoi de thabak tawri base asi maru tum na muthat pada khwai dia chaw thaudang lodori ba amasung akhoi gi maitei chinau singda awana ta hali base Kuki singna awana suki matik ta hali asi sigi matik chawa laman matik chawa pakhum Kuki da handori base akhoi gi khun ngak pa khatang na ni
खुन ngakpa khakna akhoi gi thamoi se pelhen mangam ngani ate kana gomba amana pelhen baga akhoi khun ngakpa gi pelhen baga yamna khetna bam leira kani khun ngakpa na isa gi karino kathokpa se khun ngakpa gi khwai dia chobo sarukni khun ngakpa na kathokpa ga loina na maitai nungsi bagi maitai ichinau gi akhoi gi ima gi ichinau sing gi tungda lakadaba maitai gi tamak taina khun ngakpa sing dia thoglai bani aba mayam da taksa banate mayam su loina khangam ngani adu oiraga so khun ngakpa ise karino kuki no nongmai kapakpa matam da ta khun ngakpa se nungsi ba se khara hiena nungsi ma re aba asi akhoi tomina roisi akhoi huji asi wasima aina ngasi thamjaba sida ichinau mayam waro bigano mayam purmak ta haibana te adu oiraga so asum mayam na su uram ngani mayam na su khangam ngani khun ngakpa siga kyamok yamna leiriba ichinau mayam sina kyamok yamna nungsi ba se mayam purmak su loina khangi bana ba adugo khara khag yauri aba khara khag yauri moi mayam se maitai ni hairaga maitai gi thona maitai na tawgada thabak maitai hai se huji kari tawai mathau tai ai angam ma thakta kari thabak pangthok si ge ba se maitai ama oiraga maitai gi I chelaga maitai gi tawgada thabak tawdi aba asi khak aina jamna nungai jate yamna penjate tawtabu hayeng solakpa matamda maksu maitai ni mangonda su chaina se phangakani ai ba se ma khangde aba adu khak nungai te maitai chinau khun ngakpa mayam se na ngasi leiri ba se maitai mang su saruk yauri bani ba se moi khangde aba khangi na khangja na dira moina khangare adugumba maitai oiraga maitai gi I chenda badudi adu yamna nungaite adumai tauroisi akoi maitai oina leiminasi mathau taba matamda ibung yupa singi kari awat apa akoina changjan miraga ibung yupa singi thona pangan oiminasi maitai akoina maitai gi mateng pangchandaraga di kanana mateng pangani adun apun boina leiminasi ibung yupa singi awat pa leheloisi awat pai sidi akoina loina men mangamba nate ko adu eraga su ai angamba thakta ibung yupa singi thona pangan oi hansiaba asikak se haijage aduga kuki aiba kuki sidi maru tumna muthat pase akoi gi khungakpa ibung yupa khungakpa ichinau khakna kuki da laman khumok pase maite akoina thamoi de pendori bani atai laiba force mayam sina di mogi tobam thokpa tawraga chattori bani khwaidagi hena tawdaba yadaba thodang ni akoina haina lepi base khungakpa khatani mayam su loi khangmani ko asio apam se ma thamjage adu kuki mi nai noida haiga da badi mi nai kuki noida haiga da badi noida hingna mai tharaga laura hatpado noigi naram chatkini adu hanadei lapa kuki oigera hojite lapa kuki oigera maru tumna muthat pai se mage de kuki punamaki huji matam loisalabni ngasi su Casper na dong launa Casper na ningkai na ka leiramba kuki nupi sing do Casper na dak launa intha biramba do kamai tauge kulendi yobasu yai ko do yobasu oi kharo do o aluba paw ma hayo dare ne asai torbungom da kapa matam do adoi do kuki gari amasu maru marang thinba chapada ondai ai na tai ko aduni do isino mayam video se ngasi gidi loisanjarege video siga soina yakheba kya lerege so ngakpi waina yengbiri ba mayam puna ge pham de ikok nonjari ekhoi china watani wahai wata soina yakheba kya lerege so ngakpi gani pari mom channel langasi thamjari ba wafam khara se ekhoi maitai gi oiba asum khara nungai ta ba khara uba phangba akhoi swai de oigera manipur da oigera maitai masa ama oiraga di ekhoi maitai oina leiminasi akhoi loi nungsinana leiminasi aduga akhoi gi khwaidagi akhoi achouba akhoi gi pangan se kanano abde akhoi khungakpa khakna akhoi gi khwaidagi achouba pangan ni khungakpa leibadagi akhoi ngasi asamaina ning tamna leiba ngamjabani kuki na ngasi landarakpa matamda akhoi gi tamakta ha moina chongthopase khungakpa ni adugi tamakta khungakpa ibung yupa singi matam khudimakta akhoi na angam pa thakta mateng tawsan minasi asi opon se mata thamjage doichinau mayam loisanjarage video se asona yakheba kya lege so ngakpi waina pari mom channel la yengbiri ba mayam pano nge famde ikok nonjari kangli pakna yai phare ibudo pakhang mana yai phare maitai ichinau maitai athoba khungakpa mayam na yai phare aramba ichinau mayam na yai phare ima aphagi leiriba nuksireba manipur gi ima mayam na yai phare